ngasi November gi date 11 gi Bank Nifty gi EOD chart amuk yenglase date 10 November gi video da akoina haire dudi video da sigi karigumba sida lairiba support se sigi makha hek kumdaki bataragadi price selling gi pressure changa kanena adubu ngasi gi November gi date 11 na tawiba thabaje selling gi pressure dum lakpa hure amadi nganangi support weak over support area do asije cross tora kanda lanthura kanda price khitang amoi hek halakpaga amu hita kumdage sungkumda kanda amu ke doge hamta halle haga su buyer je amu yam thuna hita change masina takpadi ngasi gi market asina taibasi seller na ngamaga chatle habani aduna takpadi hojik Bank Nifty gi chart asi weak way solely habani market asi karam kanda reverse orakpa yage habadu hoji chorapa mamu yengthoasi Bank Nifty na hojik weak way reje nimit kyani suragi khoi amtang yengthuchi ko hana hojik yengo sida first day day 3 gi market ama weak way re day 3 gi matungda day 4 gi market ama weak way re day 4 gi matungda mu day kya gi market amu cholage yom day 8 gi market se amu chole adugi matungda gi amu day kya da mu yengo day 9 gi market so mu yadre adi mu day 10 gi market so mu yadre asumain tawdana ngasi gi day 11 ju mu yadre adudi puna continuously numit kyani niyo mahangna yakte 1 2 3 4 5 6 numit taruk ni Bank Nifty gi market asi downfall lakpagi maram se karigina hama tamda hoji market ta Bank Nifty asi solen takpani adu downfall laga jo hoji ngasi gi market ta khune kari makara ure adu kai doge hai tar kumdaure ka swaboti first hour gi market hai tare ko timing da di kesu yam kana buyer je te yam thun changak te adubu ngasi gi loiragam dagi timing ji kumdaure kan sigi jaga ji digi buyer je am thune te changa kan market sing ngasi 30560 the market se loi gi bane machide symbol ang khaki tai mamdi market se reverse oirak pa yabagi position ama uliba market se numit ni kumuro matungda samaina hekta tawba je khoi gi reverse oiba natraga sideways mati ama absorption tawramaga hetare sideways ama chalamaga range samda degi market se amuk mathalomda karak ko yabaki probability ji oigaleba adu oiba tarabadi hayengi market ki condition je kamaina tawwe yage do sigi jaga je trend line am sembe ngamme adegi next akoina ke doge hamatamda market lomda support ama ju mana form tawslame sigi jaga je adu itaradi hayengi market sina kaigumba flat natraga gap up opening oirakpa natraga na gap down opening tok taragade kari oibe yage du neba khuna hoji khandu adu taragadi hayeng gap up opening hek oiraba gap up opening oireng lawrasi low taragadi kai dawne hamatamda first hour hai tare around 11 to 11:30 natra baro tadri ki manungje market ki hokoda baro tadri ki manungje kari gumba gap up si sustain tawraga khuna ngamaba buyer na ngamma chatta di market che au ka gi neba au kai gumba heng market sina gap down hek hangakta di sigi leiriba support level de sibu hek kai gadi kaya mu oya ge hamata 38200 natraga 38100 cha sidagi amu support loroga market se halakku yabagi chance laigane ko adubu kai gumba flat oina account hangakta gadi sigi range leiriba manungja sigi 3700 and 3400 ki manungda kariumba market se sideways amada loigi bisu yabagi chance le maramdi hayengji week amagi aroiba trading day ju taba maramna buyer ga seller ga yam kan interest laita tadi market se nyangkan muk oidna laiganeba aduna akoi hayeng torkadaba market se date 2 ke se sida kari orakpa yage habado price action gi mateng na yenga ba matungda akoina entry phange entry changani entry phangdre akoina yenga leiba tar ramdi numit khudingi akoina trade lawba ngambagi chance market ta hekta oidabanina adegi akoina hek calculation do lan hek changjelu akoi capital chu mangnabagi macha mo oidorebanina hayeng market ta kari toropage habda price action na adusu yemam change aduga ayukta XTX Nifty je sigina kari hints pige habdu akoina yemam changani kegu mana positive response pire positive hange mana flat te leire flat ki opening da torani kegu mana gap down hang na khui seller ki position da kadai de changmu ya ge habdu thirani
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯀꯥꯔꯦ ꯃꯊꯛꯇ ꯀꯥꯕꯗ ꯌꯥꯎꯕ ꯇꯥꯔꯦ ꯃꯈꯥꯗ ꯆꯠꯂꯦ ꯃꯈꯥꯗ ꯌꯥꯎꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯁꯦ ꯇꯞꯅ ꯁꯨꯝ ꯂꯧꯔ ꯆꯠꯈꯤꯕꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯇꯨꯡꯗ ꯑꯥꯔꯅꯤꯡ ꯑꯆꯧꯕ ꯑꯃ ꯁꯦꯝꯕ ꯌꯥꯕꯒꯤ ꯂꯝꯕꯤꯗꯨ ꯑꯣꯏꯗꯧꯔꯤꯕ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯃꯥꯔꯀꯦꯠ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ